Kurumzari, ISTV Paumit Yang Tabiri Singh Butaram Nokchari, Ahanbada Maroiba Pau. Drug Kakonana Fakiba Colonel Ajay Chaudhary Yauna Miyoi Taret Ki Bel Manipur High Court na Kakre. Miyoi Ama Lupala Lak Taruk Henbagi Drug Kakonana Narcotics and Affairs of Border Police na Fare. Amadi Border Fencing Matang da Sarkar Gi Thawong Yaning da Bapungdoktuna October Tareta General Strike Kokre. Hafzik Pau Sandok na Lobirasi. Chahi asigi February gi tang kunmari da palel dagi lupa crore kun manga romgi drug ka konana phakiba defense ki PRO Colonel Ajay Chaudhary amadi mahakaloina ba mioi taret NDPS court na bail pikhiba adu Manipur High Court na kakre. Bail da thokiba mioi sing adu chayol amagi manungda court ta changjarakada bani hairi. ISTV News na phangba pau gi matung ina Colonel Ajay Chaudhary ga loinana phaminakhiba mioi taret adu tongan ba ground da bail pibinaba haizarakpadagi NDPS court na chahi asigi July thagi tara tareta Colonel Ajay Chaudhary NG Brajendro amadi RK Bablubu bail pikhe. Bail adubu Manipur government ki maikaidagi criminal revision case file tawduna Manipur High Court ta singnakhe. Manipur government ki maikaidagi senior government advocate RS Raisang na lepkhe. Mahakpu advocate Shyam Sarma na mateng pangkhe. Accused singi maikaida advocate N Ibetombina counsel oikhe. Mahakpu A Roman na mateng pangkhe. Tha asigi tangkun mari amasung kun tarukta case asigi matangda argument chathanaraba matong just na rai reserve tawduna thamkhe. Ngasi Justice and Quotation na bel kakpagi rai laukthokpaga loinana chayol amagi manungda NDPS court ta changjagadabani haina rai takhe. Case asiga mari leinana government advocate RS Raisangna wafam kayaso phongdorakhe. Case bail do by cancelling the bail order. Mahoy within 1 week the surrender dawo special court. Mahoy na bond exhibit daw raba bail bond ka surety bond ju. Goi Manipur High Court na cancel daw bigre. Mahoy na within 1 week the surrender daw drabdi. Mahoy nam na police na pharaga jail da mu hapchil lagni. Miyoi ama lupa lak taruk henbagi drug ka konana narcotics and affairs of border police na phare. Masiki matangda ngasi jail road talaiba masiki office ta paugi mifam ama pangthokre. OC RK Bikramjit na phongdokhibada mahak masana luchingba kangbu amana Imphal gi Chekon area dagi ngasi ayukpung 8:30 kunthra taba matamda miyoi amaga konana hairiba potlam sing asi phakibani. Pharaba miyoi adudi More Ward number 8 ki S Mall Zone village dagi Hemkhomang Haukip chahi nifuga humdoi apokpa lun khozan haukip kawi mangondagi world is your haiba nisa oina sizinaba makhalgi tablet based chamri ga tara phagatke hemkhomang bu wahang pahong tawbada tablet sing asi moreda piece amada lupa chani ni phupi aduga metro city singdana piece amada lising amaga chamnga rom pi haiba khangle haike Bikramjit na makhata na phongdorakpada nap na mayai kaba nisa gi potlam sing thingnana ba yamna kanna hotnari masida miyam na mateng pangbiyo haike ni habat chingna bo mo aniji movement hai ta na ada pana jungle laga koi nap ini no mai illegal to kya oi polian to pa na te sa si vitamin ko ne pa vitamin ka on khai new protein ka on ki why but the wall is yours and a body tablet madu ma color different color the like madu piece on sikti ka na phone ten number piece out testing kit to tokan de sai WY positive whatever vitamin tablet sa mi ko sa chine ko na moi to pon ne WY the wall is your body tablet ka ha si pare na pa so ko pare process na pure ko regular case ma lo lagani Amaromda Imphal West District Narcotics Cell na Muhammad Khulakpa Azman Koba Khetrigau Kaikhu Mamang Lekai dagi miyoi ama Hata Golapati Manaktagi heroin gram chama maru taret yauba license gun amaga loinana phagat le haina Imphal West KSP na thokpa cherolamana hairi Border fencing ki matangda Manipur Sarkar gi thawong yaning da bufong doktana Committee on Protection of Land in Border Fencing Manipur na lakliba October tang taret ki ayuk pung manga dagi numidang waram pung manga phawba pung 12 gi Manipur pumba General Strike laukthokre
Manipur Press Club ta pangthokiba pawgi mifam amada committee gi coordinator ngahonmai ramsangna haiki border fencing na Manipur gi lam kaya mangkhiba yabagi fibam leiribasi yengsinbinaba committee asina Manipur gi chief minister yauna mari leinaba singda memorandum pisin khrabasu ngasi phawba tumina leisiliba thawong asi yaningde Sarkar da haukiba September 13 phawbugi manungda border fencing gi chap chaba miyam gi apamba matungina thabak paikhatlu haina taksan khibani adubu ngasi phawbada thabak oina pangthok raktabagi miyam gi khongjang asi changsinnaba phirep lobani haike pawgi mifam asida committee gi treasurer thongkhongam matesu sarukya khe Government na karisu yengsin bi tabataradi concern authority karisu yengsin bi tabataradi response bi tabataradi toriba border fencing chu thabak thaba ya kiroi habishi chathaba already athingmala kani akanba ma agitation oishunu strike oishunu mayamama necessary action ama pukhat kani habishi committee gi announcement ama appeal amani ngasi nungthil pung mari rom taba adwaida ukrul district ki Myanmar ga lona badalaiba Kamjong subdivision gi manung chanba IC khulda security force amasung khutlai paibasing gi manungda akanba khut thokna khre hairi ISTV news na phangba pawda ahoba makhol yauna nongmai kapna bagi makhol manak nakpa dalaiba khul singna tanakhi adumakpu thodok asigi matangda official oiba misi minagi chapchaba paw hojikmaki oina phangbangamdri Cake charu badagi nupi ama sire miyoi ahum na laika nakre lekhidrabi nupi adugi ming khangembam ongbi bila kawi chahi yangkhaini thoi sure mapuroi bagi ming madan kawi sekmai police station gi manung chanba khamaram mamang lekai dagine mahak ngasi ayuk pung taruk lom tabada lekhidabani hairi Cake charu badagi arubu phibam da laika nakrabasing aduna yumnam ongbi sanathoi mapuroiba Arun Kumar Khamaram awang lekai asidagi Waikhom Sunil apokpa Zugindro amadi lekai asimaktadagi KH abungcha apokpa Babuni hairi ISTV news na phangba pawgi matungina mamang thagi tang 15 da hairiba mioi sing asi Khamaram mamangdagi khonghampat chingda u thabagi thoram ama yauna bagi chatke mafam aduda West Bengal gi Sonapur Haura amadi Jalpaiguri da saba Monguinness cream dilite cake chakhe cake adu charaba matungda numit 15 ni rom leiraga makhoi makok ngauba mabuk naba oningba makhwang naba amadi laihongna chingba tongan ba laina gi layong sing utlakpadagi hospitalized tokhe laikhidrabi bila mamang thagi tang kunnipan da rimsta OPD da pukhatuna laikanarba matung tang amada CMC koirengei da pukhatuna laikanakhe mahaki phibam lusilakpadagi ICU da thamduna laikanarba matungda ngasi ayuk pung 6 lom tabada lekhidabani hairi atai miyoi sing adu arubu phibam da hawjiksu laikanari Rimski emergency ward ta laikanari bi yumnam ongbi sanathoina phongdorakpada cake adu charoraba matungda makhoi karisu khankhide adubu tha makhai amarom leiraba matungda tongan ba layong sing ulakpadagi laikanarakpani phongdokhe akoina thabak chatpa manung adai danine thabak sing thabak chat ya no sayam sabe manung adai thabak chatle ba khongam pat sing ge adu gi chatpa tu gi dai sabri yum da sabane angang gai sa le ba de cake jaw ne na apchine ama kitang sabane adu lai ho re jing asi 10 days sore de morning ba di khang na ba Thogdog asiga mari leinana State Health Department ki Deputy Food Safety Commissioner T Brozendro Khabana phongdorakpada Cream Delight haina mingthonba cake asi mamangdasu complaint lakraba cake ni September thagi tang manga da Imphal East ki Seijangdagi Zina Kobi mau ama chap manaba layong da laikan narakpadagi makhata na cake asi miyamna chabigano haina ISTV yauna media da phongdokhiba leikrabani handak makhoina charui hairiba cake sing asi expiry oidriba chahi asigi August gitang tarukta sabani haina mayek sengna iri khwaidagi hena phaba sizinnagadabana November gitang marini asigumba substandard oiba potlam sing asi chabigano haina mamangda su department asina mangjongna na miyamda appeal tawale khrabani misi mina yawba thogdok yawrabanina hiram asigi matangda department ki makok thongba authority da khanghanduna lokhatpa yaba ain gi thabak lokhatpa hauragani phongdokhi Monguinness cream delight
हाइरिबा असुमु मखलगी केक असे लेबिदनबा साबिदनबा अहाकना मेडिकल डायरेक्टरेट की माइकेदगी प्रजा मियामदा अपील तौजरी हाइरिबा मखलगी केक अमदी मणिपुर लेरिबा एजेंट असी मखोगी मथक्ता करम मखलगी आइन योइबा लखटकदगे हाइबसी डिपार्टमेंट असिगी अखोगी डायरेक्टर अमदी मरी लेनबा अथॉरिटी दा तानरगा अथुबा मतमगी मनुंगदा आइना सरकार दा प्रपोजल लमा थुना थाजरगनी All India University Employee Confederation की मखादा ngasi भारत लेरिबा यूनिवर्सिटी सिंगे स्टाफ सिंगना चथरकपा मास कैजुअल लीव लौबगी खोंजंग MU दसु रैली गा लोइनाना वाकत खोंजंग चथखरे मणिपुर यूनिवर्सिटी स्टाफ एसोसिएशन सिंदरा मणिपुर यूनिवर्सिटी की कैंपस ता वाकत मिफम चथरबा मतुंगदा कैंपस मनुंगदा रैली अमसु चटखि तोंगान तोंगान बस स्टाफ कयाना सरुक याखिबा खोंजंग अदुदा यूनियन मिनिस्ट्री ऑफ ह्यूमन रिसोर्स ता तोंगान तोंगान बदाबी तौबा वारोल सिंह प्ले कार्ड सिंह दा इखि दाबी सिंह अदुगी मनुंगदा यूनिफॉर्म UGC पे स्केल फंगहलु भारत ता पोचै की ममल वांगलिबा असि हंथहलु कॉन्ट्रैक्ट ता थबक लौबगी चनबी तो हाइबना चिंगबा यावरी All India University Employee Confederation North East Zone की सेक्रेटरी सोरामचा जीवनना ngasi पांगथोकलिबा खोंजंग असigi मखा तारकपा ओइना लाकलिबा अक्टोबर 15 अमदी 13 ता त्रिपुरादा नेशनल कॉन्फ्रेंस पांगथोकतुना करी पाइखटपा याय हाइबदु वारेप लौगनी हाइबा वाफम फोंगदोखि पॉजिटिव रेस्पॉन्स फंद्रगरी अखोई त्रिपुरादा लाकलिबा अक्टोबर की तांग 15 कॉन्ट्रैक्टा 13 त्रिपुरा यूनिवर्सिटी नंटिसिंग स्टाफ एसोसिएशन ना सिलकांदा ऑल इंडिया की ओइबा नेशनल एजुकेटिव कमिटी अमा फंगनी अदुदा नेशनल एजुकेटिव कमिटी की मिफम अदुदा अखोई रिपोर्ट पुना मक्सि लोइनबा खनरबा मतुंगदा अखोई मखा ताबा खुंजंग ओइना अखोई मदु लेपा मतुंगदा इवन अखोई पार्लियामेंट बा नवंबर की विंटर सेशन दा तगदोबा पार्लियामेंट सिरिदा अखोई घेराव तगोन सिंबा मखा कया की खुंजंग चंसिनरबा त्रिपुरा यूनिवर्सिटी दा तगदोबा कॉन्फ्रेंस दा अखोई लेनगनी सेनापति डिस्ट्रिक्ट के मनुंग चन्नलैबा पाउमाता हाई स्कूल असी सरकारना निंगथीना यंगसिनबिदबदगी फिबम चाद्रे फ्रांसिस ngaजोकपना एजुकेशन मिनिस्टर ओइरिंगी मतमदा लिसिंगनी मंगादा थबक हौखिबनी गवर्नमेंट हाई स्कूल असिदा सुपनतंगी ओजा तरेट खक्तना महिरोय सिंह ताकपी तंबेबगी थबक चथरी अतोपा ओजा सिंहदी मखोइगी महुत थमदुना महिरोय सिंह लाइरिक ताकपगी थबक चथरी ओजा मतिक चाना लेतबा अमदी असेंगबा ओजा सिंहसु लाक्तबा महुत थंबा असिना महिरोय सिंहना लाइरिक तंबदा खुदोंग चादबा कया मायो नरे स्कूल असिगी मतंगदा पाउमाता सब डिवीजन की SDO डेबिट कासुंगना फोंदोरकबदा असेंगबा स्कूल की ओजाना अतोपा मी नेकलगा महिरोय सिंह लाइरिक तमहनबा हाइबसी आइन न यादबा थबकने हिरम सिगी मतंगदा हेडमास्टर सु रिपोर्ट थागलकनबा खंगहनख्रे मरी लेनबा अथॉरिटी गतानादुना चपचाबा एक्शन लौरगनी हाइखे तसेंग सब्सिडी ओइने थंबल लेरम तारदी मरी लेब डिपार्टमेंट चे थारग एक्शन लौगनी पाउसे ओजासिंग बुजु लोइन पीरबनी थुना लाओ नुमित ngasi हप्ता मनुंग सिमक्सि यंगनी करिगुम्बा सब्सिडी थमलम तारदी एक्शन लौगनी ओजासिंग नसु मसा मसा की मथौ तो तौबिनबा अपील सु तौजरबनी मरा लेजदब मुस्लिम सिंह फा पुनब तौगनु हाइना पॉपुलर फ्रंट ऑफ इंडिया ना थादोरक चेरोल अमना खंगहलकली चही कया असिदा मरा लेजदब मुस्लिम नहारोल कया पुलिस अमदी सिक्योरिटी एजेंसी सिंगना फा पुंदुना वायल बिचार चथदना चही कया जेल दनम सिंदुना थमलकली हाइरी थमगी मनामा सिंह लोकपगी मतंगदा स्टेट लेवल की थाकता लौमी सिंगी ओइबा नुमित निनी चुपना चथगदब ट्रेनिंग प्रोग्राम अमा ngasiदगी यूथ हॉस्टल खुमन लंपाकता हौख्रे Horticulture Mission for North East Himalayan State की मखादा Horticulture and Soil Conservation Department ने सिंधुना पांगथोकपा थौरम अदुदा इम्फाल वेस्ट, इम्फाल ईस्ट, थौबाल अमदी बिष्णुपुर डिस्ट्रिक्ट तगी खंगतलबा लौमी सिंहना सरुक याखि KVK अंड्रोगी SMS डॉक्टर M दिनचंद्रना निंगथमगी मनामसिंग करमना लोकदगे अमदी हकचांग सोखंदना मनामसिंग करमना पुथोकदगे हाइबसिदा वांगांखे Horticulture Mission for North East Himalayan की AO जुगेश चंद्रना लौमी सिंहना अफबा मरु मरांग सिंह पुथोकदगे अमदी चाथोक फजना पुथोकनबा लौमी सिंहना करी तौगदगे हाइबगी मतंगदा ट्रेनिंग प्रोग्राम असि पांगथोकपनि हाइखे साइंटिस्ट सिंह पुथोइबा टेक्नोलॉजी मैम सिजनरगा कमांड तौना हाना पुथोकबा चांगदगी हेंगतना एरिया हेंगतना बसुंबा यामना मरुबा पांडम की खादाम से ट्रेनिंग प्रोग्राम से पाइथस चलनी
Public distribution system Pauba Mapung Pana Mai Pakna Chatabangam Dringida Food Security Act Amuk Chana Handuna Miamda Chana Tangana Bopotlam Hongna Panghangani Haibasi Preza Singna Tazabangam Dri Haina Social Scientist Dhanabir Laistramna Food Security Gimatangda Manipur Press Club Tapang Tokpa Tauram Amada High Cre Human Rights Initiative Amadi Ipap Anina Sinduna Manipur Press Club Tapang Tokiba People's Rights to Food Security in Manipur Haibasida Nongmangi Oiba Kananainaba Tauram Aduda Manipur Cultural Integration Conference ki President Aribam Brezakumar, Human Rights Initiative ki Chairman Dr. R.K. Ranjanna Athoiba Mithung Lensing Oike. Thauramga Mari Lainana Dhanabir Laistram na Makatana Haikibada Food Security Act Asi Yamna Phazaba Act Amani. Adum Oinamag Manipur Dadi PDS ki Potlam Phauba Mai Pakna Paikhatpangam Dringida Act Asi Mapung Phana Paikhatpa Ngamgadoribra Haibasi Hangningai Oi. Chaba Thakpa Pangdabagi Wathok Lehaloi Hairabadi Mioi Kudingmak Sentok Lehanaba Tabak Paikhatpana Chungani Haike. Kari Dagi Lairino Income Lakta than a Lairine. Income Dika the Will Lactrino Tabak Pangda than a Torini. Tabak Suningal than Torini. Tabak Suningal later than income do Lacta the Lairetana. Tabak Tokzeramba Mibu Tantokpa System Zibu. Masigi manung the seeing yeni guys see the Prazana how the Bazina am knowing is it. Mayam lamely am channing brava. Mayam home I am channing brava. I had a saying said the young Kai Piru labor and Magi sang with Tabak Suan Nava Mapam Pi but Topang and Maduna Troko the Garwesa. Jeng Tang Tangzano. Lamdam Sigi Chatna Kanglon Amadi Inatpo Seng Nangakpo Oina Panthoibi Imabu Irat Tony Pangtoktuna Lamdam Asigi Inat Yokat Minasi Haide Panthoibi Imagi Irat Tony Togadori Basinda Southeast Asia Cultural Organization na Selgi Mateng Pangani Haide Art and Culture Amadi Yaski Commissioner R.K. Nimaina Sarukyaduna Wangkaida Leiba One United Youth Club ki Nifutaruk Subamapok Kuman Thoramda Hanana Taupuramba Singda Kudolpot Piduna Ikai Kumnabu Utkre Nauria Pakang Lakpa Kendrigi Manungda Nong Karakan Hek Jubaga Kutsemgi Ising Tumbagi Tabak Jathari Ba Asi Konganaba Kendrigi Committee Amasemduna Drain Amadi Lambi Semba Horakibagi Manung Chanangasi Mongsangai School Lerakta Drain Tauriba Mapam Singh R.K. Anand Amadi PWD Executive Engineer Yauna Mapam Aduda Chatuni Yangsin Kre MLA R.K. Anand na Haikibada Sarkar Asigi Paisa Marang Kaina Leitrabasu Local Area Development Fundagi Miamgi Damak Paikhatpayaba Tabak Paikat Gani Haike. Related when it's out for the artificial flooding check to what we get. And why should we look at it? They may answer why should the target of the premium later which I Paumata subdivision gi tungam area da lamdam adugi haurak phamga mari leinana nungda haktuna thamliba sing ngak senduna thamnanaba Manipur State Archives ki Deputy Director Dr. K. Susilana haktengna na yingsin kre khongchet aduga mari leinana mathel khulgi ningthau and solona tungam area da leiba mioi singi haurak phamga mari leinana nungda haktuna thamliba sing sarkar na matam chana yingsin bidabadagi mayek sing mutkhiba kayasu yaure Tenglabasu Tengna Manipur State Archives na Khalakliba Tabak Asi Thagatba Phungdo Haike Dr. K. Susilana Manipur gi itihas ka mari leinaba record sing archives na ningthi nangak senduna thamnanaba kanna honari masida miyamna su mateng pangbiu haike sing sida leiba record sing sibu mataw karamna manghandana tungi mirong gi damak thamgadage habisiki matang da so ekoina ekoigi leiriba ekoigi organization singa kusam na ekoina mamang dadi ekoi district kudingmakta pangthok sagre Iramdam Kangla Karbartu Haina Mingthonba Subhas Pebiana direction piba Malem Nganbana producer oba film ama ngasi haunabi matungina Sankar Tokista premier show utkre Thauramadu Works Minister Dr. K.H. Ratan Kumar filmmaker Lanta Ningthauza Ichamgi President and Boina Chingba Mioy Singh Thauramapu Singoina Sarukyake Thauramga Mari Leinana Works Minister Ratan Kumar na film gi medium asi yamna kanba mass media gi saruk amani film puthokpa singna khunai sida thokliba issue sing khaktada base tawduna film puthokpagi mahutta khunai asibu awonba purakpa yaba makhal gi film sing puthokhaningi phongdokhi tungda Joseph Gayatri Kaiku amadi Sonia na chingba artist singna saruk yariba film adu miyamda khudol tamkhi Kunfung Sanaulongi Silver Jubilee Thoram Ngarang Ukrulgi Mini Secretariat Auditorium da Pangthokre Thoramasida Lubasigi Ihan Hanba President Tharawon
Laleng NSCN IM gi auto ki launcher muibha gi loinabi Paka Hau muibha amadi Tangkhul Civil Society gi luchingba kaya su sarukya khe tongan balam singda mithoi mihen banupi kuntra mathoida mana piduna pukning thogat khe Manipuri Nat Kanbalupna October Amadagi Chanaba Hokraba Warep ki matangda Jayet Nariba Pumnama October Tara Phabugi Manungda Loisilagani Haina Lup ki Jarol Amana Pongdorakli Lupna Pamsak Pumnamak Thinkiba Pamsakti Mamangai dagi Janaraktaba Sakna Sonaraktaba Saisak Sing Adu Thingbani Mamangai dagi Janaduna Lakba Maitei Liningi Pamsak Amadi Gaura Vaishnav Dharmagi Pamsakta Manipuri Nat Kanbalupna Thingbathamde Manipurda Leriba Kanglup Amatagi Lining Laisholda Ayet Piki Belete, Yelhomi Singi Lining Laishol Thoramda Jayet Nabalabadi, Sana Konung Utra Sanglenda Hangbiu Haidi. Laimarol Khorzaikol Laikolgi Tarani Thoi Subamapo Komon Thoram MDU Hall the Bang Tokre. Thoramasida Naharol Sahitya Premi Samiti Imfalgi President Professor P. Navajandra, Laikolgi Vice President Professor N. Arunasu Sarukyake. Thoramasiga Mari Lainana, Laikolgi Taret Subache Pong Amasu Pongke. Sahitya Gilamda Achoba Thaudang Loriba Y. Roma, KS A. Subadani, KS Andini, N. Maya Amasung N. Pramodini da Ikai Kumnavasu Utke. Professor N. Arunana Laikol Nanupi Singidamag Amadi, Sahitya Gidamak Lepalaitana Jangsin Kigani Haiki. Sahitya Gilamda Atop Parapigi, Nipigi, Isus Singda, Sansimba, Nabagi Tamado, Quina, Hoki Bazari. Daran Twisi Sigi, Nixing Baboina, Masisia, Ganoma, Equigi Tamari, and Mayam, comes in Minaba, Dasin Minaba, Minaba, Webegi, Nongaiva, Adusu, and Puminda, Gana, Pauze. National Highway Pakthok Nanaba Sarkar na Karigumba Amata Hiramdana Lilongdagi Tangzing Pawbagi Lambigi Nakieta Laidibal Yum Sidokpa Amadi Inkolgi Uwa Sing Yanthatpa Yaningdaba Fungdoktuna Miyamgi Mipam Tokre Mipam Asina Home State Protection Committee of Tangzing Waithau Amasung Usoi Pokpi Koba Committee Amasem Kre Committee Asina Highway Pakthokpa Miyam na Yaningi Adubu Hana Pau Amata Pidana Thugai Bagi Tabak Yaningde Chahi Humpu Hena Kundaraklaba Miyam Mapam Asida Labor Yaroi Haiba Sarkar gi Firep Yaningde Lagliba Tang Manga Pawbugi Manungda Sarkar na Miyam da Chap Chaba Firep Ama Amuk Khanghandrabadi Thangnaba Numitagi Khongjang Changsilagani Haina Warep Lauki Desam Head Office ki Secretary Social Welfare Wahingbam Birchandra Naluchingduna Arapati Mamang Lekai Youth Development Association ga Kutsam Naduna Mapam Adugi Akoibada Anganwadi Center Singi Pibam Yangsin Kre Arapati Singai Mamang Lekai Center Asi Haukiba Chahi Mari Mangarom Mathau Pangthoktana Leire Haibagi Report Club ki Maikaidagi Thamlaki Center Asigi Helper Yum Pan Kibadagi Magi Mahut Sinnaba Helper Leitri Arapati Mamang Lekai Chabok Arapati Center Amadi Ibudho Purai Romba Arapati Center Dasu Angang Leiramdaba Angangi Chana Naba Matam Chana Pidaba Center Gi Building Leitaba Amadi Supervisor na Mityeng Changdabagi Mami Chow Nataram Ki Hiram Singh Asida Sarkar na Mityeng Changbiduna Awara Passing Mention Bio Masigi Education System Amadi Pre-School Education Gi Haunaba Chowkhat Nabada Akanba Mityeng Changbiyo Hairi Wangkem Block Congress Mahila Committee gi Nongmagi Oiba Workshop Amagaloinana Committee Asigi Nauna Thau Punabasing Khankre Yaripok Bishnu Nahada Leiba Parliamentary Secretary K Meghachandra gi Yumda Pangthokiba Thoram Asida Manipur Pradesh Mahila Congress ki President R.K. Ranisana Wangkem Block Congress Committee gi Vice President L. Babudhon Su Sarukyake MLA Meghachandrana Aphaba Samaj Ama Sembada Nupi Singi Thaudang Yamna Chawi Nupi Samaj na Swatharabadi Leibak Chowkhat Pangamloi Nupi Singbu Sakti Pinaba Mahila Congress ki Mapangal Kangkhat Hanba Tangai Phade Haike R.K. Rani Sanana Samas Asida Nupi Singh na Thengnariba Khudong Chadaba Singh Khange Hairabadi Tangai Phadana Nupi Singh na Ain Semnanaba Body da Yawba Ngamnanaba Hotnaba Tangai Phade Haike Ipasena hojik assembly da phamada nupi singigi tobide haibu nattaba aikoi isana puthokpa ngambagi adungba thongna sati du leinabagi damakta ihakna law making body da apoi masing yamna yawba ngamna ba hona
लालू प्रसाद यादव चाही मंगा जेल दे लेनबा सीबीआई की स्पेशल कोर्ट अमना राय लाउथोखरे सजिक लेबगी वाथोक्ता यामलब लुपा करोड़ कया की सेनफम लालना सिजिनबगी वाथोक्ता लालू कोर्ट नमरा लेरे लाउथोखे महाकी मथक्ता लुपा लाख कुन मंगा की फाइन थीनबसु खंगहनख्रे संगनाई रवि बॉक्सर मेरी कॉमदा मरी सुबा वन इंडिया अवार्ड पीदुना इकाई खुमनख्रे माई होम इंडिया मुंबई की रंग सरदा ऑडिटोरियम दा था सिगी अमदा पांगथोखिबा मना यंथोपगी थौरम अदुदा बीजेपी की हानगी नेशनल प्रेसिडेंट नितिन गडकरी एनजीओ असिगी कन्वेनर सुनील दियोधर बीजेपी मुंबई की प्रेसिडेंट आशीष सेलारसु सरुकियाखी आर्मी गाड़ी न थोंबदा एक्टिवा थौरकपा मियोय अमा अरुब फिबमदा लाइकनरी थौदोक असि ngasi nungthil pung ama makhairom taba matamda थौबाल पुलिस स्टेशन की मनुंग चनबा नेशनल हाईवे लंबी के थौबाल कॉलेज हाइजन फम मफमदा थोखिबने शोकलब मियोय अददी एमडी फिरोज खान चाही कुनमरी अपोकपा एमडी मलिरुद्दीन कवे मोइजिंग अवांग लेकाइदगिने महाक खुदक्ता थौबाल डिस्ट्रिक्ट हॉस्पिटल दे पुखतना लाइकनखे अदुबु फिबम लुरकपदगी मखाताना लायंगनबा सिजा हॉस्पिटल दा रेफर तौख्रे सेनापति डिस्ट्रिक्ट की मराम पुरुल लंबी की नौजाइदा सीना फंखिबा कैनेडी एनएससीएन आईएम न फारगा हाटपनी हाइना फेडरल गवर्नमेंट ऑफ नागालैंड न मराल सीरे नागा आर्मी की मरी सुबा ब्रिगेड के कमांडर ब्रिगेडियर ए साहेनी न फोंदोखिबदा नागा आर्मी के सर्जन मेजर ओइरिबा कैनेडी एनएससीएन आईएम न सितंबर 19 लाइरोई चिंग बाजार दगी फारब मतुंग हाटखिबने कैनेडी लिसिंग अनि मापंदा नागा आर्मी दा यावखे असिकुंबा नागा अमना नागा अमबो हाटप थवोंग असिना नागा सिंह अमसुंग नागा जाति की कानब करिसु पुरकपंगम लोय हाइखे ngarang thobal commando amasung 15 suba assam rifles ke apunba kangbu amana yairipo kaithel machada thi humbagi thabak chathabada KYKL gi miyoi ama phare mangondagi 9mm pistol ama maru ani Chinese hand grenade ama fangle hairi थौबाल डिस्ट्रिक्ट एसपी की चेरोल अमदा फारब मियोय अददी मुतुम दिनेश चाही कुंट्रानी थोय अपोकपा राबई नोंगब्रम मखाले काइदगिने तारा सुबह जनरल इलेक्शन दा कैराव केंद्र दा तृणमूल की मिरेप ओइखिबा गोपेल थोंग्राम IMC दा यावख्रे महाकना कांग्रेस दा यावरपदा MPCC की प्रेसिडेंट ना याब पीख्रे हवजिक स्थानबगी पाव लोबिरसी हवजिक स्थानबगी पावलो बिरसे डिसेबल्ड पर्सन सिंगी फुल टाइम कमिश्नर अमा अथुब मतमदा हापलगनी हाइना सोशल वेलफेयर मिनिस्टर AK मीराबाई देवीना फोंदोख्रे वाफा मसिंग से खुमन लंपाक मेन स्टेडियम दा स्टेट प्लेटफॉर्म फॉर डिसेबल्ड पर्सन ऑर्गेनाइजेशन मणिपुर न सिंधना पांगथोखिबा डिसेबल्ड पर्सन सिंगी अहानबा स्पोर्ट्स मीट लोशनबगी थौरमदा फोंदोखिबने चैंपियनशिप असी लोशनबगी थौरमदा अमजू की प्रेसिडेंट वांगखेमचा समजाइसु सरुक्याखी तोंगान तोंगानबा इवेंट कयादा अथोय अहम तानखिबा स्पोर्ट्स मीट असी लोशनबगा मरी लेनना वांगखेमचा समजाइना डिसेबल्ड पर्सन सिंग असी समाज असिगी सरुक अमनी मखोय तोंगानबा कांगलुप अमनते मखोयबु नुंगसिबिगदबनी हाइबा वाफम थमखी थौरम अदुदा सोशल वेलफेयर मिनिस्टर AK मीराबाई देवीना मणिपुर की डिस्ट्रिक्ट मापल यावना साइटू गंफाजोंग दा चिल्ड्रन होम अममम थमननबा सरकार की थौरांग लेरे डिसेबल सिंग स्पोर्ट्स मीट पांगथोकप मतमदा मथंग चहीदगी फाइनेंशियल असिस्टेंस पीरगने डिसेबल सिंगबु लोटसिनदुना थंबिरोइदबनी मखोय की टैलेंट सिंगबु पुथोकपिदुना समाज असिगी थौदांग लौबदा सरुक याहनबियु हाइबा वाफम थमखे स्पोर्ट्स ना मखल अनीदा एकोन बुदों जावपी इसागी फिबम dari handa tinjen jajen na anda masamu kada laina ko na bada sport na yang macam mati ngamapi ani subada ai ko na pangdali ni main sing je masi masa na sideta ai ko ni hoga state level lagi national level international level awada yaw na competition asdeta mai papa winner mama winner ni ko dong jawa pinguna masina tungi future da achau ko mati ngama oya lagi dong jawa kaya ma स्पोर्ट्स मीट असिदा माई पाख्रबा सानरुसिंगदा मेडल सिंग पीदुना पुकनिंग थौगतखे थांगमैबनगी लाइजिंग निंगथौ संगलेंदा लाख
thangmaiban na sinduna chathariba waikhom ongbi gambhini memorial kang tournament ki ngasi sanakiba match da singzamai kendrana thongju kendrabu panjal kunithoi taramanga da thoikre Bhutan da handak ta pangthokiba South Asian Karate Do Championship da Manipur gi mutum nganthoi chanuna punna gold medal ani lowangam lakle loinana Manipur gi sanaroi mari amana su silver medal manga amadi bronze medal ama lowangam lakle Meghalaya da chathariba first Sanso Senior National Wushu Championship ki overall team champion Manipur na oikre Manipur na punna gold manga silver manga aduga bronze medal ama lowduna Manipur na team champion oibangam khibani Manipur Amateur Baseball Association Sinduna Kuman Lampak Sports Complex ta Tatharakpa Sub Junior National Baseball Championship ngasiloshin kre Championship asida Manipur gi nupi machagi teamna Maharashtra bu maithiba piduna winner oikre Manipur na Maharashtra bu run taramari ahumda maithiba piduna chauna mai pakhibane Manipur gi run taramari adu Santana run ahum Kavita Karisma amadi Suchitrana run ani lowangam khip amaromda nupamachagi final match da Delhi na Maharashtra bu run tara ahumda maithiba piduna winner oibangam khre nupi machagi amadi nupamachagi third place Chhattisgarh na takre ngasi nomagi aying asagi pau ICAR lamfel patagi phangba pau gi matungina ngasi ki khwaidagi saba degree Celsius kuntra mathoi dasmik taruk khwaidagi ingba degree Celsius kun nungsita yawba ising manil gi chang ayukta chada marfudra nungthildana chada yangkhai mapan nongjogi chang nilni Loisilakpada maroi bapau amukana pizari drug ka konana phakhiba Colonel Ajay Chaudhary yauna mioi taret ki bel Manipur High Court na kakre mioi ama lupa lak taruk henbagi drug ka konana Narcotics and Affairs of Border Police na fare amadi border fencing ki matang da sarkar gi thawong yaning da bafongdoktuna October 3 ta general strike kaukre ngasiki onadi paumit yang tabiri basing bomokana khurumjari